Arambai Tengolna Awaba Fongdokkhre Haukiba Taramanga April 2015 Laibak Pokba Numit Asigi Nungthil Pung 12 Makairom Tab Aduwaida Laibak Tiba Thokdok Amada Manung Matam Chadana Aikoi Kwai Kibikpu Thadoklamlaga Taibang Pan Asibu Thadokki Alexander Oina Mahak Asi Arambai Tengol Unit 32 gi member ama oibeta natana lanpham kayada amadi Arambai Tengol gi thabak thorang khudingda mangjil thaduna lakhiba nungsikhiba thauba Alexander Oina ningthaukhong kha ward number 5 mahaki mafamda Arambai Tengol pumna maki maike dagi thamoi song na Awaba Fongdokkhre haina control room dagi thadorokba cherol amana Fongdokkhre MLA sing amatoina punsin bangam dribasi miyangi asengba mihut nate haibadu taglibra ngasi Manipurda thokliba sahi ani faraglaba lanasi mikhalgi matamda miyamna vote piduna miyangi mihut MLA oina thagatkiba singi mamang maktada thokpani haibasi MLA singna kaubugum aduki matik thausadana laithokliba si yamna lali Yumdang Banak Kainaba Kuki Teri singna Manipurgi apunba saktam thugaiduna separate administration amataduna Kukiland semnaba changchilagli banlani haibasi mayek sengna khanglaba phawba makhoibu aikhoigi miyangi mihut oiriba MLA singna amataoina punsinduna maithiba piba ngamdaba haibasi yamna ikainingaini sahi ani faraglaba Manipurda thokliba lanasi loisinaba Bharat lengaki mafamda miyangi mihut oidiba MLA singna rajniti dalgi Kena Batamdana Amatoina Taksin Bam Tokpani, Adubu Masing Ngamdabadagi, Bharat Langana ngasi Power Lanasi Losinaba Honadana, Nakoi Sining Laga Siza, Waning Laga Waza Haiduna, Tautadana Laitoki Bani, Karigumba Ikoigi, MLA Singna Mare Bang Manipur Amadi, Tungi Mirol Nungsiba Taram Labadi, Makoi Masel Amatoina Punsinduna, Bharat Langakta Amatoina. Taksinduna Manipurda thokliba lanasi loisinduna tangdu leitaba Manipur ama oirangadabani aduna haudikte miyangi mihit oiriba MLA sing asi maraibang nungsi amadi nungside maraibang miyambu karisu leitana khali amadi khande haibadu makhoina tawthorakpa thabak thawong singna mayek sengna tagle haina lawba yai maduna di leibang miyamna MLA singi mathakta sungsoi soidana akanba khongdang ama changsilakani haibasisu khangpom thoi Bharat ki Prime Minister na ngasi fawa Manipurda thokliba lanasi loisinaba lafom thokpa thokdang adu lawdana leiri Manipurda nongma fawa lakpidana malengi leibak sing koiduna leiri Prime Minister na Manipurda yengliba meeting asigi matangda Manipurda BJP lengak leiringi matamdasu Matamdugi Chief Minister MLA sing amadi Minister sing na lafom thokpa thokdang adu lawba ngamkhide maduna miyangi mihit oiriba MLA sing asi maming tagi oina leiba marebak amadi miyambu nungsidabani haibadu tasengna tagle haina lawba yare Housing Manipurda President rule gi lengak sasan leirabasu Assembly muthatpa tawduna suspended animation na thamli anawba lengak ama semba yari haibasi aikoigi MLA sing na adumak Kanglibani, Adubo MLA Singi Marakta Amaga Tinaba Yadaba, Kaibok Tanaduna Misang Komna Duna Labadagi, Anawa Lengak Amasema Ngamdabani, Odiba Film Asi, Bharat Lengang Mayek Sena Kangba Maramna, Makogi Aningba Apambana Mang the Taduna Tabakta Wani, Masina Maram Oduna Manipura Toliba Lanasi, Loisinduna Miambu, Mai Ilaba Kang Matakta, Tambagum Tambani. Maramaduna Housing Manipur Miyamna Aikoigi MLA Singda Maraibang Manipur Kanana Balafom Tokpa Tawdang Adu Lawbang Ngamdribano Haiba Akanba Ihaw Ama Sangsilakani Haibadu Aikoigi MLA Singna Kangpom Toi Maduna MLA Sing Amata Oina Punsinduna Maraibang Manipur Kanana Balafom Tokpa Tawdang Adu Atuba Matamdal Lawbana Kwaidagi Apaba Oigani Haibasi Kangmas Chungani Chahi Kuntare Suraba Nupa Ama Judicial Custody da Sikibadagi Irang Thokre Chahi Kuntare Lom Suraba Kurai Ningthokong Lekaidagi Khoisnam Chana Zawba Kauba Miyoi Ama Judicial Custody da Sikibagi Wahauda Imphal East District ki Kurai area da Chauna Irang Thokre Laikhidraba Sana Zawba March Kuntra Mathoida Imphal East District ki Police Team Amana Lamlong Thong Manaktagi Lal Haudu KCP Noyon Group Kamari Lainai Haibagi Charge Amasong Anti-Social Activities Sing Tawi Haibagi Maral da Fabani Haidi Mahak Police na Paraba Matung Executive Magistrate Putoklaba Matungda Numit 10 Judicial Custody da Remand Lauthaduna Lakhibani Haidi Thasigi Tarada Police na Imung Manungda Pau Pirakpagi Matungina Hospital da Satuna Yenglubada Sana Zawbagi Asiba Haksang Oina Lairamba Thengnakhibani Haidi Sana Zawbagi Asiba Haksang asi ngasi fawba yunggi miyoi chingna law haiba yadabadagi hospital gi mokta leiri haidi thawdok asibu yaningdaba phongdoktuna misi asigi matangda sengkiba Joint Action Committee JAC na sinduna khuraida
sit in protest pangthokre khongjang aduda saruk yakibi JAC gi convener Laishram Kumarina misi asida chenariba sing aingi matung inba chairak pibiyu haina phongdokki Amaromda Sana Zawbagi postmortem adu JAC gi mihut singi mamangda full coverage tawduna pangthokre hairi Kuki Nupi masa ama thiba khangdre hairi ba nupi masa asigi mamingna tinbang nai tawthang Hanlktre subdivision lamkai songpi new pasang village tagini hairi Mark Thangmang Hauki Bell the Thadoknaba Kuki Government of People's Democratic Republics of Kukiland Kowal Loop Amagi President Haizaba Loinana India dagi Tokhaina Tanaba Honaba Amasung India Lenga ki Mayokta Lan Hobana Tragal Lan Honaba Honai Haina Maral Chiraduna Pakiba Mark Thangmang Haukipu Bell the Thadoknaba Special Judge NIA Imphal West ki Court na Yathang Pikhrada Court asina Mark Thangmang Haukipu Lupa Lakh ahungi PR bond amasung masiga manaba security ga loina na mahakpu bel da thadoknaba court aduna order tawkhibani hairi